ꯁꯦ ꯃꯤꯁꯅꯥ ꯑꯗꯨ ꯃꯤꯁꯅꯥꯒꯤ ꯉꯁꯤ ꯃꯦꯀꯞ ꯇꯧꯔꯤꯕꯗꯨ ꯃꯆꯤꯟꯁꯦ ꯂꯤꯞꯁꯇꯤꯛ ꯊꯥꯔꯦ ꯁꯦ ꯍꯜꯂꯛꯀꯁꯦ ꯃꯤꯁꯅꯥ ꯉꯁꯤ ꯃꯆꯤꯟ ꯃꯦꯀꯞ ꯊꯥꯔꯦ ꯃꯤꯁꯅꯥ ꯑꯩꯈꯣꯏ ꯄꯩꯁꯥꯁꯦ ꯂꯣꯏ ꯑꯣꯜꯂ ꯌꯥꯗꯣꯔꯦ ꯉꯁꯤ ꯑꯩꯈꯣꯏ ꯅꯦꯅꯦ ꯍꯣꯏ ꯆꯥꯛꯀꯧ ꯆꯥꯗꯕ ꯑꯗꯨꯝ ꯑꯩꯅ ꯁꯣꯔꯤ ꯑꯩꯈꯣꯏ ꯃꯃꯥꯅ ꯑꯩꯈꯣꯏꯗꯣ ꯑꯩꯈꯣꯏ ꯅꯦꯅꯦ ꯑꯩꯈꯣꯏ ꯄꯨꯟꯅ ꯇꯧꯔ ꯆꯥꯛ ꯆꯥꯃꯤꯟꯅꯗꯣꯏꯕ ꯑꯩꯈꯣꯏꯗꯣꯀꯣ ꯑꯗꯨꯒꯤ ꯑꯩꯅ ꯆꯥꯛꯁꯦ ꯊꯣꯡꯖꯗꯣꯏꯅꯦ ꯃꯌꯥꯝ ꯑꯩꯅ ꯊꯣꯡꯗꯅ ꯀꯌꯥꯝ ꯊꯣꯡꯗꯣꯏꯅꯦ ꯑꯗꯨꯒꯤ ꯍꯧꯖꯤꯛ ꯑꯩ ꯊꯣꯡꯅꯕ ꯍꯣꯠꯅꯈꯤꯒꯦ ꯃꯌꯥꯝ ꯑꯁ ꯆꯠꯂꯔꯦ ꯉꯥꯁꯦ ꯃꯌꯥꯝ ꯉꯁꯤꯗꯤ ꯉꯥ ꯊꯣꯡꯗꯔꯒꯦ ꯑꯩꯈꯣꯏ ꯆꯥꯛꯀꯧꯕ ꯖꯥꯗꯁꯨ ꯌꯨꯝꯗ ꯄꯨꯟꯅ ꯆꯥꯃꯤꯟꯅꯕꯗꯤ ꯌꯥꯏꯗꯅꯀꯣ ꯅꯤꯅꯦꯗꯣ ꯗꯥꯏꯔꯦꯛ ꯀꯧꯕꯗꯤ ꯅꯠꯇꯦꯕ ꯑꯩꯈꯣꯏ ꯆꯥꯛ ꯀꯧꯕ ꯅꯠꯇꯦꯕ ꯆꯥꯛꯀꯧꯕ ꯅꯠꯇꯦꯕꯀꯣ ꯑꯗꯣ ꯁꯨꯝ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔ ꯂꯣꯏꯔꯦ ꯑꯩꯈꯣꯏꯗꯣ ꯆꯥꯎꯔ ꯑꯩꯈꯣꯏ ꯇꯧꯔꯒ ꯅꯠꯇ꯭ꯔꯥ ꯆꯍꯤ ꯑꯃꯗ ꯅꯠꯇ꯭ꯔꯁꯨ ꯑꯩꯈꯣꯏꯗꯤ ꯄꯨꯟ ꯆꯥꯃꯤꯟꯅꯩ ꯇꯉꯥꯏꯇ ꯃꯉꯣꯟꯗ ꯑꯩꯈꯣꯏ ꯃꯥꯡꯒꯣꯟꯗ ꯊꯥꯡꯉꯛꯑꯒ ꯑꯩꯈꯣꯏꯗꯣ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯩꯈꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏ ꯅꯦꯅꯦ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯥꯃꯤꯟꯅꯩꯌꯦꯕꯀꯣ ꯉꯁꯤꯁꯨ ꯑꯗꯨꯃꯥꯏꯅ ꯆꯥꯃꯤꯟꯅꯔꯅꯤ ꯆꯥꯛꯀꯧꯕꯗꯤ ꯅꯠꯇꯦꯀꯣ ꯑꯩꯈꯣꯏꯁꯦ ꯆꯥꯛꯀꯧꯕꯗꯤ ꯅꯠꯇ꯭ꯔꯦ ꯁꯤ ꯃꯀꯣꯛꯁꯦ ꯁꯦꯡꯅ ꯆꯥꯝꯗꯗꯤ ꯌꯥꯝ ꯇꯨꯀꯠꯆꯩꯌꯦ ꯃꯀꯣꯛꯁꯦ ꯆꯥꯝꯅ ꯑꯗꯨꯒꯤ ꯑꯩꯗꯤ ꯆꯥꯝꯃꯗꯅ ꯃꯀꯣꯛꯁꯦ ꯁꯦꯡ ꯆꯥꯝꯃꯤ ꯃꯩ ꯍꯧꯒꯠꯂꯒꯦ ꯅꯨꯡꯁꯥ ꯁ꯭ꯋꯥꯏ ꯌꯧꯔꯛꯇ꯭ꯔꯤꯀꯣ ꯑꯗꯨꯒꯤ ꯅꯨꯡꯁꯥ ꯂꯥꯛꯇ꯭ꯔꯤꯉꯩꯁꯦ ꯆꯥꯝꯃ ꯊꯣꯡꯉꯨꯔꯒꯦ ꯅꯨꯡꯁꯥ ꯂꯥꯛꯑꯗꯤ ꯐꯔꯛ ꯇꯥꯅꯤꯕ ꯍꯧꯔꯣ ꯂꯣꯏ ꯆꯥꯝꯕ ꯂꯣꯏꯔꯦ ꯁꯤꯅ ꯍꯜꯗꯤꯒ ꯑꯁꯤꯅ ꯌꯥꯏꯉꯪꯒ ꯑꯗꯨꯒ ꯊꯨꯝꯒꯁꯨ ꯇꯣꯠꯄ ꯂꯣꯏꯔꯦ ꯁꯤ ꯑꯂꯨ ꯀꯩꯀꯩꯁꯦ ꯂꯣꯏ ꯆꯥꯝꯕ ꯂꯣꯏꯔꯦ ꯁꯤꯁꯨ ꯆꯥꯏꯔꯤ ꯃꯌꯥꯝꯁꯤꯁꯨ ꯂꯣꯏ ꯂꯣꯏꯁꯤꯜꯂꯛꯇꯣꯏꯅꯤ ꯁꯤ ꯈꯥꯃꯦꯟꯁꯤꯅ ꯃꯔꯤꯟ ꯈꯥꯡ ꯉꯧꯅꯕꯀꯣ ꯑꯗꯣ ꯑꯝꯇ ꯁꯤꯁꯨ ꯖꯥꯡ ꯁꯣꯏꯗꯣꯛꯈꯤꯒꯦ ꯚꯤꯗꯤꯑꯣꯁꯤꯁꯨ ꯌꯥꯝ ꯁꯥꯡꯕ ꯌꯥꯗꯦ ꯏꯁꯇꯣꯔꯦꯖ ꯐꯨꯜ ꯑꯣꯏꯕꯒꯤꯀꯣ ꯊꯥꯡꯗꯥꯁꯤꯒ ꯁꯣꯏꯗꯗꯣꯏꯁꯤꯒ ꯑꯩꯅꯦ ꯁꯣꯔꯤꯗꯁꯨ ꯁꯣꯏꯕ ꯍꯩꯇꯕ ꯑꯩꯅ ꯑꯩ ꯃꯈꯥꯁꯦ ꯃꯣꯠꯂꯦꯅꯀꯣ ꯄꯨꯡꯂꯣꯏ ꯂꯣꯏꯔꯒ ꯑꯩ ꯂꯣꯏꯁꯟꯗꯣꯏꯅꯦꯕ ꯅꯨꯡꯁꯥꯁꯤꯁꯨ ꯁꯥꯒꯠꯂꯛꯇ꯭ꯔꯤꯉꯩꯗ ꯍꯤꯟꯖꯥꯡꯁꯦ ꯂꯣꯏꯊꯣꯛꯗꯣꯏꯕ ꯃꯄꯥꯟꯗ ꯉꯔꯥꯡ ꯑꯗꯨꯃꯥꯏꯅ ꯆꯤꯛꯀꯟ ꯊꯣꯡꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯣꯏꯅꯤ
ꯆꯤꯡꯁꯨ ꯆꯤꯡꯂꯤꯉꯩꯁꯦ ꯉꯥꯛꯇꯪꯁꯤꯒ ꯈꯥꯡ ꯆꯥꯈꯠꯂꯝꯃꯦꯁꯦ ꯈꯥꯡꯁꯦ ꯊꯥꯡꯒꯠꯂꯒꯦ ꯌꯥꯔꯦ ꯁꯦ ꯁꯤ ꯌꯥꯔꯦ ꯁꯤꯁꯤꯅ ꯁꯨꯃꯥꯏꯅ ꯈꯟꯖꯟꯕꯤꯔ ꯂꯣꯏꯔꯦ ꯑꯗꯨ ꯃꯌꯥꯝ ꯉꯁꯤꯗꯤ ꯅꯨꯡꯁꯥ ꯁꯥꯗ꯭ꯔꯤꯀꯣ ꯁꯨꯝ ꯅꯨꯡꯁꯥ ꯁꯥꯏꯕꯨ ꯂꯥꯛꯑꯦꯕ ꯁꯤꯒ ꯑꯔꯨꯝ ꯂꯥꯡꯉꯤ ꯑꯗꯨ ꯑꯔꯨꯝ ꯂꯥꯡꯉꯤ ꯃꯇꯥꯡꯗ ꯆꯥꯡꯅ ꯊꯣꯡꯍꯧꯔꯒꯦ ꯉꯥꯁꯤꯗ ꯂꯩꯔꯦ ꯇꯤꯟ ꯀꯥꯡꯒ ꯊꯣꯡꯉꯤꯅꯤ ꯀꯔꯤ ꯀꯔꯥ ꯉꯧꯊꯔꯒꯦ ꯁꯤꯗꯅ ꯍꯥꯞꯅꯕ ꯂꯣꯏ ꯔꯦꯗꯤ ꯑꯣꯏꯔꯦꯀꯣ ꯁꯛꯁꯦ ꯉꯥꯛꯇꯪ ꯂꯩꯔꯒ ꯏꯀꯥ ꯀꯥꯁꯟꯈꯤꯗ꯭ꯔꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯈꯔ ꯈꯔ ꯌꯦꯡꯕ ꯌꯥꯔꯤꯕ ꯁꯛꯁꯦ ꯐꯖꯕꯗꯤ ꯍꯥꯏꯔꯔꯣꯏꯒꯦꯕ ꯈꯥꯡ ꯁꯥꯔꯦ ꯇꯨ ꯊꯥꯎ ꯁꯥꯔꯦ ꯉꯥꯡꯍꯧꯔꯒꯦ ꯃꯥꯏꯁꯤꯗꯒ ꯆꯨꯝꯕꯤꯔꯛꯇꯕ ꯑꯩꯒꯤ 우동수 있지 또 위에 bắn luôn một hai là cái nấm đấy đồ hết chắc té chứ chú mây giờ lúc ngoài đấy đâu ấy nè ngang vô lồi đấy ngang mà cô còn này phân này được còn tí khuyên là khuyên dài cái đấy sẽ là ngang mà cô sẽ lấy đấy thì tôi hấp cho đây tuổi rồi nên bây giờ sẽ lấy ra ngang itu mẹ mà tha rồi con cái nồi rang rồi yên thế ra rang cái masala hấp cái bọc quả cái ôi cái masala hấp cái này hấp cái itu cái mà tung chỉnh cái gì nó có mà tung gì cần để cho mà tha gì na cái nào bị anh mà thay em làm đó mà tha gì hấp rồi còn mà tha gì thì bắt cái này vậy thốt vậy cái gì đâu người linh nữa cái nó ra sao lục cái gì đó bố tụi nó tiền đồ rồi nè nó quay đi tiền thuê cha bây giờ cha để se na ko lang sina bayin khang ngau na ba se tawal ko do sidana se ngau tu ni nga nó cũng se ani đủ sina gas sẽ có cái thằng tawal ba ko chak ka no ga sina se chak thong ani đủ có tiền cũng được vậy jang je hawa do di khang de bo nghe tiếng nó giàu bị sao tôi ngay cái ngang cái đã ꯑꯗꯨ ꯃꯌꯥꯝ ꯕꯥꯔꯣꯒꯤ ꯆꯥꯛ ꯆꯥꯕ ꯂꯣꯏꯔ ꯃꯇꯨꯡꯗꯀꯣ ꯁꯟꯗꯥꯋꯥꯏꯔꯝꯒꯤꯗꯨꯒ ꯏꯃꯥꯟꯅꯕꯤ ꯑꯩꯈꯣꯏ ꯇꯧꯔꯒ ꯃꯣꯃꯣ ꯆꯥꯎꯁꯤ ꯑꯩꯅ ꯀꯩꯅꯣꯝꯃ ꯁꯟꯗꯥꯒꯤ ꯆꯥꯅꯤꯡꯉꯦ ꯍꯥꯏꯅ ꯑꯗꯨꯒꯤ ꯆꯠꯄꯅꯦꯕꯀꯣ ꯑꯗꯨꯒ ꯃꯣꯏ ꯁꯠ ꯄꯨꯖꯥ ꯑꯣꯏꯕꯒꯤ ꯗꯨꯀꯥꯟ ꯊꯤꯡꯉꯝꯃꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯆꯥꯕ ꯍꯦꯛ ꯑꯆꯥꯄꯣꯠ ꯆꯥꯕ ꯗꯨꯀꯥꯟꯗꯣꯀꯣ ꯃꯣꯃꯣ ꯆꯥꯕ ꯗꯨꯀꯥꯟꯗꯣ ꯊꯤꯡꯉꯝꯃꯦ ꯑꯗꯨꯒ ꯑꯃꯨꯛꯀ ꯍꯜꯂꯁꯤꯔꯥ ꯍꯥꯏꯅ ꯑꯩꯈꯣꯏ ꯍꯥꯏꯅꯔꯤꯅꯦꯕꯀꯣ ꯑꯗꯣ ꯃꯣꯃꯣ ꯗꯨꯀꯥꯟꯕꯨꯗꯤ 2-3 ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯑꯍꯥꯎꯕꯗꯤ ꯍꯧꯖꯤꯛꯀꯤꯗꯣ ꯍꯦꯜꯂꯦꯕ ꯑꯗꯨꯒꯤ
ꯑꯗꯨꯗꯣ ꯂꯩꯔꯝꯗ꯭ꯔꯕꯅꯤꯅ ꯍꯜꯂꯁꯤꯔꯥ ꯍꯥꯏꯅꯕ ꯑꯃꯨꯛ ꯍꯟꯗꯣꯛ ꯍꯟꯖꯤꯟ ꯇꯧꯕꯗꯣꯀꯣ ꯋꯥꯅꯤ ꯚꯔꯥ ꯇꯤꯡꯅꯦ ꯂꯥꯛꯑꯒ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯑꯗꯨꯒꯤ ꯑꯗꯨꯝ ꯁꯤꯗꯒꯤ ꯆꯥꯈ꯭ꯔꯁꯤ ꯍꯥꯏꯅ ꯑꯗꯨꯒꯤ ꯆꯤꯛꯀꯟ ꯂꯣꯂꯤꯄꯣꯞ ꯆꯥꯔꯒ ꯍꯜꯂꯅꯤ ꯃꯌꯥꯝ ꯉꯥꯏꯍꯥꯛꯇꯪꯁꯤꯗ ꯆꯥꯕ ꯂꯥꯛꯏꯗꯣ ꯍꯣꯏ ꯁꯤ ꯅꯨꯄꯥꯁꯦ ꯃꯥ ꯉꯁꯤꯗꯤ ꯍꯔꯥꯎꯔꯝꯃꯅꯤ ꯐꯖꯅꯤ ꯅꯨꯄꯥꯁꯦ ꯆꯥꯅꯤꯡꯃꯟꯒꯤ ꯉꯥꯛꯇꯪ ꯆꯥꯕ ꯂꯥꯛꯏ ꯍꯣꯏ ꯃꯌꯥꯝꯁꯦ ꯑꯗꯨꯅ ꯊꯣꯡꯉꯒꯦ ꯑꯗꯨꯝ ꯁꯤꯁꯦ ꯍꯜꯂꯛꯄꯒ ꯃꯌꯥꯝ ꯅꯦꯅꯦꯅ ꯑꯃꯨꯛ ꯀꯧꯔꯛꯑꯦ ꯃꯥꯒꯤ ꯅꯦꯅꯦ ꯍꯣꯏꯗ ꯐ꯭ꯔꯦꯟ ꯑꯃꯨꯛ ꯂꯥꯛꯀꯅꯤ ꯃꯤ ꯑꯗꯨꯒꯤꯁꯦ ꯂꯥꯛꯀꯅꯤ ꯑꯝꯇ ꯊꯣꯡꯉꯒꯦꯀꯣ ꯏꯟꯁꯥꯡ ꯊꯣꯡꯕ ꯆꯥꯃꯤꯟꯅꯔ ꯂꯥꯛꯑꯣ ꯑꯗꯨꯒ ꯅꯦꯅꯦ ꯍꯣꯏꯗ ꯑꯃꯨꯛ ꯊꯣꯡꯒꯦ ꯇꯧꯋꯤ ꯃꯌꯥꯝ ꯑꯗꯨ ꯃꯌꯥꯝꯁꯦ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯉꯥꯏꯍꯥꯛ ꯃꯤꯁꯅꯥ ꯑꯃꯨꯛ ꯑꯩꯈꯣꯏꯗ ꯂꯥꯛꯑꯦ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯑꯩꯅ ꯃꯤꯁꯅꯥꯁꯦ ꯂꯤꯁꯇꯤꯛꯀ ꯀꯦꯕꯤꯔꯦ ꯑꯥꯏꯕ꯭ꯔꯣꯒ ꯄꯤꯔꯦ ꯑꯗꯩ ꯉꯥꯏꯍꯥꯛ ꯂꯩꯔ ꯃꯥꯅ ꯆꯠꯈ꯭ꯔꯅꯤ ꯅꯨꯡꯁꯤꯕꯅ ꯃꯥꯏ ꯃꯁꯛꯁꯦ ꯑꯗꯩꯁꯨ ꯑꯃꯨꯛ ꯚꯤꯗꯤꯑꯣ ꯃꯥꯡꯁꯦ ꯃꯥꯅ ꯁꯦ ꯃꯤꯁꯅꯥꯒꯤ ꯉꯁꯤ ꯃꯦꯀꯞ ꯇꯧꯔꯤꯕꯗꯨ ꯃꯆꯤꯟꯁꯦ ꯂꯤꯁꯇꯤꯞ ꯊꯥꯔꯦ ꯌꯦꯡꯍꯜꯂꯛꯀꯦꯁꯦ ꯃꯤꯁꯅꯥ ꯉꯁꯤ ꯃꯆꯤꯟ ꯃꯦꯀꯞ ꯊꯥꯔꯦ ꯌꯦꯡꯍꯜꯂꯁꯦ ꯑꯝꯇ ꯌꯦꯡꯍꯜꯂꯣ ꯃꯆꯤꯟꯗ ꯇꯨꯝꯗꯣꯛ ꯃꯆꯤꯟ ꯇꯨꯝꯗꯣꯛ ꯃꯆꯤꯟ ꯇꯨꯝꯗꯣꯛꯅꯦ ꯍꯥꯏꯅ ꯇꯧꯗꯨ ꯐꯖꯩꯍꯦ ꯉꯁꯤ ꯃꯤꯁꯅꯥꯁꯦ ꯐꯖꯕꯅ ꯂꯣꯏꯔꯦ ꯃꯃꯥ ꯀꯥꯏ ꯆꯠꯈꯤ ꯃꯃꯥ ꯁ꯭ꯀꯨꯜ ꯆꯠꯈ꯭ꯔꯦ ꯕꯣꯕꯣꯛꯇꯤ